Madam hanyang ka mag-blouse nila ka doon kasi. Good morning guys. Welcome back to my channel. Manu ay bay na kali. Lapoy yung sara ka. Hindi mo kung sana ka. Sa lupi ka. Siya matsandra ka di ba ko. Sana ba ka ando sa klang kaya. Kawalan ba energy maya ma. Loy ni mo bird. Tapo ka na ko. Wow ba siya. Siya ba ko. Ito na lapoy yung sara ka siya na. Kaya mo kayo dito. Nungay. Ito yung lecture ka dito eh. Lapoy siya. Sana ka sa lupi ka. Ko. Lapoy yan isa sa lawari ko siya. Yung mahila ko. Kaya sana ba ka ando. Ito na ama katong sabi na. Pati si peso eh. Pero kamay tahu juga nunga mi trang sele nunga mi taipan sele bako nim te lam je ngasi di ayuki sana ba ada ayuki mata sana ba kangbu pe ma mo moi lak ta bu ma le bako moi lak ta ki kam sa lak ta bu oi bu mo anda ngasi di khajung ma le bako itu na sorok thoga yeng ajra sorok thoga ngasi di khajung ma le wala ije mga minikung katong tadang ngari. Wala yung kem to yung hakte tawag turum le na. Arang to yung ngana sana ba halami na kang drama masih usok le bu. Abi iman na mata kon tawa kanda. Usok le na hari bu ko. Ado na yung do na halaga. Ado na ibani ting si bread le sa poi na tare. Arang to ko yung ngana halami na kamu to bai tare. Sana pa paratha sagi na ay ba ko nga kasi yuki na to na paratha ge ay ataje electric kan man si yaw le me one extra alu paratha ta hobi ki magi chile de me paratha to ge mod doina to pi ge hai ba chaindi ki desi paratha sanni desi means when a hope was in a maze. I think I said, Pim, Sanaba Sanu Sana Glen, Sanagadi Hotel in Mada Humbra, Labra, Yankito Boko, to you Palitredana. I don't know how with you, Popolo. I put a town near Sipuri, Sipuri never call City Puri in Hoba. San Pai the Pata in a hole. Not Pasa, killed my eggy Pata. I do you. Alu saka saka to kan alu saka ngo tre alu di pusai phole dana madam san thong mo goina sare abunga hey pra tha ho bra thum di alu de thum yam tham roi ba dun ne pham le mo si dia dedi se ko to dra ba dedi se ko to ro khong ma to je lo lo khuri do se la khong ing dra khong ing dra to ing ni je ro ba Very call already. Kung without to the labo. Was you puntara carahella? Sajra is it, Yarbo, Lorabo? Ha? Gully Tassello, then Chachi Kamato Gavano. Sunday, Sando, Babatira Muhabro, Kamato Wabro. Ha? Matang lega. Matang lega je. Ay lago ina charge bro. Ha. Wa ma thilo dum la ne ba. PS4. Cheng ri ba na yora ni. Moi address khang tara lei ra ne khang ba. Nam bi kom le ke si rin source ma. Khang ge. Kadai thang do to ho ki si la ji. Ei ta di nang ho tabsa ba ha ba mun ne. Halak baju entra, halak bata tu na ofisi gaji dia halat tu ni entra. Okay, adu ini par. Ini piore ma anggai dah cakap itu ko koi kung ma dia. Keno ma lagi hari meeting apa kau ini? Meeting ada. Port jom instrument nung jom lah kata besar mo ofisi tu adu ini. Kau besar kata.
ꯑꯗꯨꯒꯤꯅꯤ ꯍꯥꯏꯅꯩꯁꯦ ꯑꯩꯅ ꯂꯧꯕ ꯆꯠꯇꯗꯤ ꯐꯔꯦꯗꯅ ꯄꯥꯡꯒꯩ ꯇꯥꯅ ꯄꯣꯠꯄꯨ ꯂꯩꯗꯣꯔꯤꯕ꯭ꯔꯣ ꯍꯥꯏ ꯉꯝꯗꯦꯅꯤ ꯍꯥꯏꯗꯣꯏꯅꯣ ꯑꯣꯟꯂꯤ ꯌꯦꯡꯕ ꯈꯛꯇꯪꯅꯤ요 ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯌꯨꯝꯗ ꯌꯧꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯄꯨꯡ 12 ꯕꯥꯔꯣ ꯇꯥꯗꯣꯔꯦꯕꯀꯣ ꯉꯁꯥꯏ ꯑꯩꯅ ꯍꯋꯥꯏ ꯊꯣꯡꯕꯅꯦꯕꯀꯣ ꯏꯟꯖꯥꯡ ꯑꯁ ꯍꯩꯗꯣꯛꯀꯅꯤ ꯅꯪꯒꯤ ꯀꯩꯅꯣ ꯄꯨꯈꯝꯗ ꯆꯤꯡꯖꯜꯂꯣ ꯁꯤꯅ ꯁꯟ ꯊꯣꯡꯕꯀꯣ ꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕ ꯑꯩꯅ ꯊꯣꯡꯉꯝꯕ ꯑꯂꯨ ꯁꯥꯛꯅꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯇꯣꯃꯦꯇꯣ ꯑꯃꯨꯛ ꯅꯪ ꯉꯥ ꯌꯥꯎꯔꯦꯀꯣ ꯆꯥꯔꯁꯤ ꯄꯨꯡ 12:45 ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯇꯨꯝꯕꯗ ꯐꯩꯖꯨꯞ ꯁꯨꯞꯇꯦꯕ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯥꯎꯊꯣꯛ ꯂꯩꯔꯝꯒꯅꯦꯕ ꯍꯦꯛꯇ ꯏꯕꯥꯅꯤꯅꯦꯕ ꯐꯩꯖꯨꯞ ꯁꯨꯃꯤꯟꯅꯩꯁꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯐꯩꯖꯨꯞ ꯆꯤꯡꯈꯤꯕꯗꯒꯤ ꯑꯩ ꯁꯨꯔꯝꯗ꯭ꯔꯦ ꯄꯨꯡ 2:30 ꯇꯥꯈ꯭ꯔꯦꯕꯀꯣ ꯏꯆꯥꯅꯨꯄꯥꯁꯨ ꯉꯁꯥꯏ ꯆꯥꯛ ꯀꯔꯤꯝ ꯆꯥꯗꯦ ꯈꯪꯉꯕ ꯆꯥꯅꯤꯡꯗꯦꯅ ꯌꯥꯝ ꯆꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥ ꯑꯩꯅ ꯕ꯭ꯔꯦꯗ 2 ꯑꯃꯒ ꯑꯗꯩ ꯑꯣꯝꯂꯦꯠ ꯌꯦꯔꯨꯝ 2 ꯑꯃꯒꯅ ꯍꯧꯕꯤꯔꯒ ꯄꯤꯖꯔꯤꯕꯀꯣ ꯁꯤꯕꯨꯗꯤ ꯑꯃ ꯌꯥꯝ ꯑꯩ ꯆꯥꯅꯤꯡꯅ ꯆꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯀꯔꯤ ꯄꯤꯖꯁꯤꯒꯦꯅ ꯈꯜꯂꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯍꯣꯔꯂꯤꯛꯁ ꯒ꯭ꯂꯥꯁ ꯑꯃꯒ ꯑꯗꯨꯒ ꯑꯩꯗꯤ ꯅꯍꯥꯟꯈꯩꯁꯦ ꯄꯨꯡ 8:30 ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯍꯜꯂꯛꯑꯒ ꯍꯦꯛ ꯏꯔꯨ ꯂꯨꯊꯣꯛꯏꯗꯅ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯉꯁꯤꯁꯦ ꯉꯁꯥꯏꯁꯨ ꯆꯠꯂꯨꯏꯗꯅ ꯁꯥꯟꯅꯕ ꯑꯗꯨ ꯁꯥꯟꯅꯔꯛꯇꯦꯅ 이루자라면 이디 칼라가 라이로네고 이제 하이싱 사이 이루자 도그래나 너도 이 각도가 오일레면 어떤 이루자기네 이싱 다다름이 어떤 이름들로 도기게 어떤 사이제기 레케기 이베품을 대포네 이런 이루자를 같이 방게 보고 이 사이 이루자게 토리 간다 이 비용 폰 들어오면 말로고 나와 야네나 보고 이 이루자를 그래가 라킨 하이가 보더나 이제 마음다 로비로기게 거 지다 이 폰은 카피스나 타임lap스네버거 사나 카피기 누아이바 생무디 아기 시기 카메라지 아니 파이브 카메라 시기 킬러 카피기 누아이버거 록톡 록싱가 판톡가 판징가 도보다 타보메다 오이바이다레거 시데 빵기바 따라데 이나 케고 something 가이 털간다 블록 넘닝보 오래가서 넘바 야다바 타임lap스 kumba 카닝가 데이사나 폰지다 스마이트로 카피버거 뭐라? 뭐래? 대략 이용다. 바जार 상기시에는 하이버. 바자르다. 바자 그러바이다. 기노기도 통갈 바자르기도. 통가 바자에 그러바이다나. 네. 어디 기노 망다 감다라. 지기 림서 폭도라가 디지티스 망다. 너무 망다. 오케이. 아두니다 이나 한개 또 우리 कई लेके है ना कोई भी पास इन पे इबानी हुजी ले मुझे से बाजादी हल्ले देना बाजादी हल्लागा बाजादी पोर्ट केम ले क्रेब को और क्वालिटी ने थोड़ी ले चंगी जेरा हाँ हन गजेरी बानी नोमा खामना है चेक पसंग पाते चेक पलो रे बा आदा क्वालिटी चंग दे बिदा इमुंग चंग दे बिदा हन गजेरना हाइरिबा नुंगाय क्रमाले ꯆꯪꯁꯦꯅ ꯍꯥꯏꯔꯤꯌꯦ ꯍꯦꯛꯄꯗꯤ ꯂꯣꯏꯔꯦꯕꯀꯣ ꯗꯤꯔꯦꯛ ꯆꯦꯔꯪ ꯑꯃꯇ ꯄꯨꯊꯣꯔꯛꯑꯣ ꯆꯦꯔꯪ ꯑꯃꯇ ꯁꯤ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯍꯦꯛꯄ ꯄꯣꯔꯣ 야네바 또 아다 이쪽 위 있기는 이도 야니다 난 게임 핵게 하나 니저 그러 산나 먹게 들어 어떤 좀더 요래 시즌에 왜 그립 야드래지 또 뭐폰 투이저로 봐 넌 파이브도 누가 있더래 봐
ꯑꯗꯨꯅ ꯁꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯂꯩꯔꯛꯄ ꯁꯤꯒꯤ ꯒ꯭ꯔꯤꯞꯁꯦ ꯁꯤꯁꯦ ꯁꯤꯝꯇ ꯁꯤꯟꯒꯦ ꯂꯣꯏꯔꯦ ꯄꯥꯟꯕ ꯁꯤꯁꯨ ꯃꯣꯠꯄꯁꯨ ꯀꯌꯥ ꯈꯪꯉꯔꯣꯏꯕꯀꯣ ꯑꯗꯨꯅꯤꯇꯥ ꯏꯁꯃꯦꯂꯤ ꯍꯥꯎꯔꯕꯣ ꯍꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯔꯣ ꯆꯥꯛꯀ ꯀꯣ ꯑꯩ ꯅꯨꯄꯤ ꯉꯁꯥꯏ ꯃꯥꯁꯦ ꯀꯣꯏ ꯎꯄꯨ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯗꯨꯝ ꯊꯤꯔꯦ ꯑꯗꯨ ꯕ꯭ꯂꯥꯎꯁ ꯑꯃꯈꯛ ꯁꯠꯇꯣꯔꯛꯑꯦ ꯍꯌꯦꯡꯒꯤ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯕ ꯍꯥꯏꯕꯗꯅ ꯆꯥꯛꯀꯧꯕꯗ ꯀꯩꯅꯣ ꯑꯗꯨꯝꯇ ꯑꯩꯗꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯦ ꯌꯨꯝꯗ ꯆꯥꯛꯀꯧꯕꯤꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯀꯩꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯩ ꯀꯧꯕꯤꯅꯦ ꯅꯨꯄꯤ ꯃꯔꯤꯈꯛ ꯅꯨꯄꯤ 5 ꯅꯨꯄꯤ 5 ꯅꯨꯄꯤ 5 ꯑꯃꯅ ꯀꯅꯥ ꯕꯤꯁꯦꯝꯄꯨꯔꯒꯤ ꯑꯣꯀꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯂꯝꯐꯦꯟꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤꯅꯤꯀꯣ ꯍꯥꯏꯁꯦ ꯄꯪꯒꯩꯒꯤ ꯅꯠꯇꯦ ꯑꯗꯣ ꯃꯣꯏꯒꯤ ꯅꯨꯄꯥꯕꯤꯗꯨꯅ ꯑꯃꯗ ꯆꯠꯇ꯭ꯔ ꯃꯥꯜꯂꯦ ꯀꯅꯥꯝ ꯈꯨꯝꯃꯛꯇꯦꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯃꯥꯏꯅ ꯇꯧꯅꯒꯦꯅ ꯍꯪꯅꯔꯛꯄꯗ ꯀꯅꯥꯝ ꯈꯨꯝꯃꯛꯇ꯭ꯔꯕꯖꯥꯠꯅꯤ ꯅꯨꯄꯤꯈꯩꯁꯦ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯣꯏ ꯅꯨꯄꯥꯈꯩꯅ ꯍꯌꯦꯡ ꯍꯧꯔꯛꯇꯕ ꯍꯣꯏ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯨꯡꯁꯤꯅꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯅꯤꯅ ꯑꯣꯐꯤꯁꯇ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯑꯗꯨꯗ ꯍꯌꯦꯡ ꯑꯩꯗꯤ ꯃꯗꯅ ꯀꯦꯔꯒ ꯆꯠꯇꯣꯏꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥꯅ ꯁꯤꯗ ꯕ꯭ꯂꯥꯎꯁ ꯁꯤꯖꯤꯟꯅ ꯉꯁꯥꯏꯒꯤ ꯕ꯭ꯂꯥꯎꯁ ꯁꯤꯖꯤꯟꯅꯕꯀꯣ ꯊꯣꯏꯕꯤ ꯕꯕꯥ ꯂꯥꯛꯑꯕꯣ ꯂꯥꯛꯇ꯭ꯔꯤ ꯕꯕꯥꯗꯣ ꯔꯦꯀꯦꯠ ꯑꯃ ꯂꯩ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯆꯍꯤ ꯀꯌꯥ ꯁꯨꯕ ꯕ꯭ꯂꯥꯎꯁ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯆꯍꯤ ꯀꯩꯅꯣ ꯁꯨꯔꯝꯃꯅꯤ 8 ꯁꯨꯔꯝꯃꯅꯤ ꯍꯣꯏ ꯃꯤꯅ ꯑꯃꯨꯛ ꯀꯃꯦꯟ ꯇꯧꯅꯤ ꯃꯗꯨꯗ ꯍꯨꯟꯖꯈ꯭ꯔꯣꯅ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯂꯩꯔꯕꯅꯤꯅ ꯆꯥꯕꯨ ꯆꯥꯒꯗ꯭ꯔꯣ ꯆꯥꯗꯗꯅ ꯅꯪꯗꯤ ꯅꯣꯏꯁꯨ ꯌꯥꯝ ꯅꯣꯏꯈꯠꯂꯦ ꯍꯣꯏ ꯅꯣꯏꯒꯤ ꯔꯤꯒꯥꯟ ꯍꯣꯏ ꯌꯦꯡꯉꯗꯤ ꯍꯌꯦꯡ ꯈꯪꯒꯅꯤ ꯃꯦꯗꯥꯝ ꯍꯌꯦꯡ ꯀꯔꯝꯕ ꯕ꯭ꯂꯥꯎꯁ ꯂꯤꯠꯂꯛꯀꯗꯣꯏꯅꯣ ꯍꯧꯖꯤꯛ ꯔꯤꯒꯥꯟꯗꯤ ꯍꯣꯔꯦꯟ ꯌꯦꯡꯒꯦ ꯍꯥꯏꯔꯅꯦꯕꯀꯣ ꯃꯥ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯤꯒꯤ ꯕ꯭ꯂꯥꯎꯁ ꯃꯥ ꯄ꯭ꯔꯤꯇꯤꯁꯟ ꯇꯧ ꯉꯝꯃꯅꯤ ꯑꯁ ꯍꯋꯥꯏ ꯊꯔꯥꯛ ꯈꯣꯛ ꯂꯩꯔꯅꯤ ꯑꯃꯁꯤꯅ ꯊꯣꯏꯕꯤ ꯍꯋꯥꯏ ꯊꯔꯥꯛꯇꯨꯕꯣ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯍꯋꯥꯏ ꯊꯔꯥꯛ ꯈꯣꯛ ꯂꯩꯔꯦ ꯍꯥꯏꯕ ꯀꯦꯕꯗꯤ ꯅꯣꯏ ꯕꯕꯥ ꯂꯥꯛꯑꯦ ꯇꯥꯏꯃꯤꯡꯗꯤ ꯌꯥꯝ ꯆꯥꯔꯦ ꯅꯣꯏ ꯕꯕꯥ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠꯇꯨ ꯇꯨꯃꯤꯟꯅ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯗꯦꯀꯣ ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯗꯦ ꯇꯧꯔꯕ ꯕꯕꯥ ꯀꯧꯅꯦ Baba, ꯀꯧꯅꯦ ꯑꯃꯨꯛꯀ Baba, ꯑꯁ ꯅꯨꯄꯥ ꯔꯦꯀꯦꯠ ꯑꯃ ꯂꯩꯔ ꯂꯥꯛꯑꯦ ꯃꯣꯖꯥꯗꯤ ꯉꯁꯥꯏ ꯂꯩꯔꯝꯃꯦ Jugam, ꯆꯤꯡꯒꯨꯝ ꯆꯩꯕ ꯑꯦꯁꯇ꯭ꯔꯣ ꯌꯥꯝ ꯌꯥꯡꯉꯤꯗ꯭ꯔꯥ ꯈꯨꯌꯥꯡ ꯊꯤꯅꯤ ꯁꯤꯗꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯔꯛꯄ ꯍꯥ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯦ ꯇꯥꯡꯅ ꯀ꯭ꯔꯤꯞꯇꯤ ꯏꯔꯕꯗ ꯌꯧꯕꯅꯦ ꯑꯁ ꯈꯨꯌꯥꯡ ꯊꯤꯅꯤ ꯁꯤ ꯄꯥꯏꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯌꯥꯝꯕꯅ ꯅꯨꯡꯉꯥꯏ ꯍꯌꯦꯡꯁꯦ ꯅꯠꯇꯦ ꯄꯥꯏꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯇꯩ ꯂꯨꯝꯕꯗꯤ ꯕꯣꯜꯇꯤ ꯀꯥꯏ ꯂꯨꯝꯃꯦꯕ ꯂꯨꯝꯃꯦꯕ ꯕꯣꯜꯇ꯭ꯔꯤꯛ ꯍꯩꯔꯟꯗꯦ ꯑꯩꯈꯣꯏꯅ ꯕꯣꯜꯇ꯭ꯔꯤꯛꯁꯤꯅ ꯃꯥꯒꯤ ꯍꯦꯠꯁꯦ ꯁꯤ ꯃꯃꯥꯏꯁꯦ ꯂꯨꯝꯃꯦꯕꯀꯣ ꯑꯗꯨꯅ ꯗꯕꯜ ꯁꯥꯟꯅꯕ ꯀꯥꯟꯗꯀꯣ ꯁꯥꯟꯅꯇꯨ ꯇꯣꯡꯅꯕ ꯀꯥꯟꯗ ꯋꯥꯏꯑꯦꯕꯀꯣ ꯁꯤꯗꯤ ꯊꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯑꯩꯅ ꯄꯥꯏꯕ ꯅꯪꯒꯤ ꯑꯥꯛꯁꯦꯕꯗꯣ ꯃꯗꯨꯕꯨꯗꯤ ꯌꯥꯡꯉꯤ ꯂꯩꯅꯦꯕ ꯑꯗꯨꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯌꯥꯡꯉꯤ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯑꯞꯁꯦꯕꯔꯗꯣ ꯑꯗꯨꯅ ꯁꯤ ꯒ꯭ꯔꯤꯞ ꯑꯝꯇ ꯄꯥꯟꯁꯤꯟꯒꯦ ꯑꯩꯈꯣꯏ ꯅꯥꯎꯒꯤꯁꯦ ꯀꯗꯥꯏꯅ ꯒ꯭ꯔꯤꯞ ꯀꯗꯥꯏꯅ ꯅꯨꯡꯉꯥꯏꯌꯦ ꯅꯪꯅ ꯍꯩꯅꯖꯗꯕ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤꯗꯨꯔꯥ ꯆꯥꯎꯋꯦ ꯇꯧꯕꯒꯤꯅꯤꯗ ꯒ꯭ꯔꯤꯞꯇꯤ ꯁꯤ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ G4ꯅꯤ ꯑꯗꯨ ꯌꯥꯔꯦ ꯅꯪ ꯅꯨꯡꯉꯥꯏ ꯅꯪ ꯄꯥꯏꯔꯦ ꯑꯃꯁꯨ G4ꯅꯤ ꯈꯪꯉꯕꯣ ꯑꯗꯨꯅ ꯁꯤ ꯑꯝꯇ ꯄꯥꯟꯁꯤꯟꯒꯦ ꯑꯁ ꯒ꯭ꯔꯤꯞ ꯑꯗꯨꯅ ꯆꯥꯛ ꯇꯣꯛꯑꯦ ꯍꯧꯖꯤꯛ ꯄꯨꯡ 13:30 ꯇꯥꯔꯦ ꯑꯁ ꯏꯆꯥꯅꯨꯄꯥꯅ ꯑꯁꯣꯝ ꯆꯥꯔꯦ ꯑꯩꯈꯣꯏ ꯕꯥ ꯑꯩꯈꯣꯏ ꯃꯥꯅ ꯃꯣꯏ ꯀꯥꯗ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯍꯌꯦꯡꯒꯤ ꯔꯦꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯑꯗꯨꯁꯨ ꯀꯗꯥꯏꯗ ꯑꯣꯐꯤꯁꯇ ꯀꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯔꯦꯀꯦꯠꯇꯣ ꯑꯩꯈꯣꯏꯅ ꯂꯩꯕꯗꯣ ꯑꯦꯁꯇ꯭ꯔꯣꯛꯅꯦꯕꯀꯣ ꯑꯦꯁꯇ꯭ꯔꯣꯛ ꯁ꯭ꯃꯥꯁ ꯍꯥꯏꯕ ꯍꯣꯡꯕꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯌꯥꯡꯗꯤ ꯌꯥꯝ ꯌꯥꯡꯉꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯑꯥꯛ ꯁꯦꯕꯔꯁꯦ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯑꯥꯛ ꯁꯦꯕꯔꯁꯤꯗꯤ ꯂꯨꯄꯥ 9,000 ꯃꯌꯥ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯗꯤꯁꯀꯥꯎꯟꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯅꯥꯎꯒꯤꯁꯤꯅ ꯒꯇꯤꯡ ꯌꯥꯎꯔꯒ ꯂꯨꯄꯥ 3,000 ꯑꯩꯅꯁꯨ ꯃꯗꯨꯅ ꯐꯔꯦꯕ ꯄꯩꯁꯥ ꯌꯥꯝ ꯍꯥꯏꯗꯤ ꯑꯇꯥꯡꯕ ꯂꯩꯔꯛꯀꯗꯧꯅꯤ ꯀꯣ ꯈꯔ ꯅꯨꯡꯉꯥꯏꯕ ꯆꯠꯅꯕ ꯌꯥꯕꯗꯅ ꯄꯥꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯃꯛꯇꯤ ꯑꯣꯏꯔꯣꯏꯗꯅ ꯅꯨꯡꯉꯥꯏꯕꯗ ꯈꯔ ꯑꯍꯣꯡꯕ ꯀꯣ ꯃꯉꯣꯟꯗ ꯄꯥꯏꯔꯒ ꯁꯣꯏꯗꯅ ꯇꯦꯁꯨ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯏ ꯂꯨꯄꯥ 9,900ꯗꯤ ꯑꯃꯨꯛ ꯄꯥꯝꯃꯨꯏꯗꯅ
ꯑꯗꯨꯅ ꯑꯩ ꯉꯁꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤডিꯑꯣꯁ ꯑꯣꯏꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯁꯤꯅꯕꯁꯨ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ